ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯛꯅ ꯎꯔꯤꯕ ꯀꯤꯂꯔ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯑꯆꯧꯕ ꯑꯊꯧꯕ ꯊꯥꯡ ꯑꯁꯤꯅ ꯂꯦꯡꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯂꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯀꯤꯂꯔ ꯑꯁꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯊꯥꯡ ꯑꯣꯏꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯀꯤꯂꯔ ꯑꯁꯤ ꯁꯥꯎꯔꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯍꯪꯂꯝꯃꯤ, ꯀꯔꯤ ꯃꯔꯝꯒꯤ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯅꯪꯅ ꯍꯥꯠꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯀꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯑꯃ ꯎꯕ ꯐꯪꯏ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯗꯥꯃꯤꯅꯤ ꯀꯧꯏ꯫ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯤꯂꯔ ꯑꯁꯤ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯁꯤꯟꯗꯨꯅ ꯃꯥꯕꯨ ꯋꯥꯟꯊꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥꯃꯤꯅꯤꯅ ꯋꯥꯈꯜ ꯄꯨꯔꯥ ꯑꯣꯏꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯗꯥꯃꯤꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯅꯥꯀꯜꯗ ꯃꯥꯒꯤ ꯃꯃꯤꯠ ꯇꯥꯡꯂꯕ ꯕꯣꯏꯐ꯭ꯔꯦꯟ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯂꯔ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯃꯤꯠ ꯇꯥꯡꯏ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯗꯥꯃꯤꯅꯤꯕꯨ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯤꯠ ꯇꯥꯡꯂꯕ ꯒꯧꯇꯝꯅꯁꯨ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯒꯧꯇꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯗꯥꯃꯤꯅꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯅꯤ꯫ ꯃꯥꯅ ꯆꯤꯡꯅꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯗꯥꯃꯤꯅꯤꯕꯨ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯕ ꯃꯇꯝꯗ ꯗꯥꯃꯤꯅꯤꯒꯤ ꯁꯅꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯆꯤꯡꯅꯕ ꯑꯗꯨ ꯑꯁꯦꯡꯕꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯒꯤ ꯗꯥꯃꯤꯅꯤ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯦ ꯍꯥꯏꯕ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯀꯔꯤ ꯊꯣꯛꯂꯒꯅꯤ, ꯗꯥꯃꯤꯅꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯃꯤꯠ ꯇꯥꯡꯂꯕ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤꯅ ꯀꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯀꯥ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯍꯤꯞꯍꯟꯗꯨꯅ ꯊꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯀꯣꯛ ꯀꯛꯊꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯁꯥ ꯑꯗꯨꯅ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯄꯥꯎ ꯑꯁꯤ ꯄꯨꯂꯤꯁ ꯌꯧꯔꯝꯈꯤ꯫ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯗꯨꯅ ꯐꯣꯔꯃꯦꯂꯤꯇꯤ ꯃꯌꯥꯝ ꯌꯦꯡꯂꯒ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯍꯔ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯠ ꯎꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕ ꯒꯧꯇꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯥꯃꯤꯅꯤ ꯀꯧꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯃ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯇꯥꯕꯁꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯁꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯇꯥꯔꯛꯄꯗꯒꯤ ꯒꯧꯇꯝꯅ ꯗꯥꯃꯤꯅꯤꯕꯨ ꯅꯨꯡꯁꯤꯔꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯋꯥꯟ ꯁꯥꯏꯗ ꯂꯚꯅꯤ, ꯍꯥꯏꯕꯗꯤ ꯒꯧꯇꯝ ꯈꯛꯇꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯗꯥꯃꯤꯅꯤꯅ ꯀꯗꯥꯏꯗ ꯆꯠꯄ ꯀꯩ ꯇꯧꯕ ꯒꯧꯇꯝꯅ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯔꯥꯖꯅꯌꯥꯀꯇꯝꯒꯤ ꯃꯇꯦꯡꯗꯒꯤ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯖꯔꯝꯃꯤ꯫ ꯗꯥꯃꯤꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯐꯝ ꯑꯃꯗꯁꯨ ꯒꯧꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯒꯧꯇꯝꯅ ꯏꯁꯩ ꯑꯃ ꯁꯛꯂꯝꯃꯤ꯫ ꯗꯥꯃꯤꯅꯤꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯉꯝꯖꯔꯕꯗꯤ ꯈꯟꯗꯨꯅ, ꯑꯗꯨꯒ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯗꯥꯃꯤꯅꯤꯗꯁꯨ ꯄ꯭ꯔꯄꯣꯖ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥꯃꯤꯅꯤꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯥꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨꯕꯨ ꯌꯥꯔꯝꯗꯦ꯫ ꯒꯧꯇꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯍꯦꯟꯃꯟꯕꯗꯒꯤ ꯗꯥꯃꯤꯅꯤꯅ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯌꯦꯡ ꯃꯥ ꯃꯐꯝ ꯑꯃꯗ ꯆꯠꯀꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯊꯤꯕ ꯐꯪꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯌꯥꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯨꯁꯨ ꯊꯥꯖꯒꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯌꯦꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯨꯟꯅ ꯇꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯃꯤꯅꯤꯅ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯒꯧꯇꯝꯅ ꯗꯥꯃꯤꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯗꯥꯃꯤꯅꯤ ꯒꯧꯇꯝ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯗꯥꯃꯤꯅꯤꯅ ꯊꯥꯖꯔꯝꯃꯤ ꯒꯧꯇꯝ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯒꯧꯇꯝꯒꯤ ꯃꯍꯨꯠ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯃ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯃꯥꯏꯗ ꯁ꯭ꯄ꯭ꯔꯦ ꯀꯥꯝꯁꯤꯜꯂꯒ ꯃꯥꯕꯨ ꯋꯥꯟꯊꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯋꯥꯟꯊꯗ꯭ꯔꯤꯉꯩꯗ ꯅꯥꯀꯜꯗ ꯒꯧꯇꯝ ꯂꯥꯛꯄ ꯑꯗꯨ ꯗꯥꯃꯤꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯥꯃꯤꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯑꯃꯗꯤ ꯗꯥꯃꯤꯅꯤ ꯃꯄꯨꯡ ꯐꯥꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯒꯧꯇꯝꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯒ ꯗꯥꯃꯤꯅꯤꯒꯤ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯕꯨ ꯅꯝꯂꯗꯨꯅ ꯕꯦꯟꯆꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯗꯨꯅ ꯗꯥꯃꯤꯅꯤꯕꯨ ꯇꯨꯃꯤꯟ ꯇꯧꯗꯨꯅ ꯊꯥꯡꯒꯠꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯒꯧꯇꯝꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ ꯈꯪꯂꯗꯨꯅ ꯄꯨꯂꯤꯁ ꯀꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯕꯁꯤꯡ ꯗꯥꯃꯤꯅꯤꯕꯨ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯗꯨꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯤꯂꯔ ꯑꯗꯨꯅ ꯗꯥꯃꯤꯅꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯤꯞꯍꯜꯂꯒ ꯃꯊꯛꯇ ꯄꯨꯟꯖꯟꯗꯨꯅ ꯊꯝꯂꯝꯂꯒ ꯃꯈꯨꯠ ꯃꯈꯣꯡ ꯀꯛꯅꯅꯕꯩꯗꯃꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯂꯔ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯗꯥꯃꯤꯅꯤꯒꯤ ꯃꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯥꯃꯤꯅꯤ ꯑꯗꯨ ꯀꯤꯕ ꯑꯃꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯞꯄ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯤꯂꯔ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ,
nangna aibu kidriba karigino haiduna masida Daminina hairaglami ngasidai tharaga numit 8 ni suba numit adu aigi birthday ni aduna numit si phawbagi manungda aina Gautamgi manak phawba yaudrabadi Gautamna aibu soidana thirakani haiduna hairaglami masi tabada killer adusu magi challenge adubu yaraga Damini bu thanamduna killer asi thoki aduga prostitute amabu book tawraga wantha haladuna puraklaga Damini gi mahut mabu oina makhong makhut punsilaga hatkirami aduga Damini gi manakta changlaktuna hairaglami Gautamna nangbu mafam asida thiba lakpa matam aduda Gautamgi makokaktuna nangi nakhutta aduga nangi nakokaktuna Gautamgi makhutta thamgani masigi matung nong hek nganbaga killer aduna hatkiba prostitute adugi hakchang adu fanglami police na Damini gi mapada yenghanba matamda khangle madudi hakchang adu Damini gi natte haiba adu masi tabada Gautamna changsinduna manam namduna yengi masida Gautamna su khangle Damini natte haibasi masidagi thuna Gautamna Susila kauba psychiatrist amagi manakta laklami aduga Susila da hairami Damini hauji fawba hingli adubu Susila na hairai asumnadi oibam thoktabani killer asina hatlage na pukraba mi amata asumna tawgide Damini da kari maram lebagino matam kayagi mamangda police na mabu fage haina thirakpani adubu faba ngamdana leiri hantak nangna faba ngambasu yai haina hairaklami masigi matung Gautam police commissioner gi manakta laglami magi mating pangbinaba haiduna masida Akbar kauba constable amana Kamala kauba ex police officer amagi maramda hairaklami hana masigi killer asigi matangda thabak tawramba nupi amani Kamalagi maramda khangtoklaba matung Gautam Kamalagi manakta laglami aduga Damini gi maramda hairami adubu Kamalanadi Gautamna mafam asida lakpa adu yaramde amadi laktanaba hairami Kamala asisu accident amadagi makhong makhut animak yaramde masidagi wheelchair da adum leirami madu tabadai Gautamna sauraga Kamalagi mamaida khupangna tharami aduga chatkhirami asomdana police sing aduna prostitute adugi leibamda yauraklaga nupi amana hairaglami Rani na ngarang nungdang aingonda call tawraktuna magi customer ga leiri customer adu mabu fazana tawbi gari dusu tunghalaga chatli yengbadasu yamna faba mali haiduna hairaglami asigumba paw khara police na khongatlaba matungda khangle maduda killer asi paisa pairamgani magi luxury car ama natraga anidi leiramni aduga killer si chahi 30 fawbagi manungda leiba miyoini numitugi numidangda Kamala magi mamaga loinana Gautamgi mayumda laklami aduga ma Gautamgi mating panglage ngasi haiba numit asidagi nupi amatagi thawai manghallaroi haina Kamala na hairaglami ihan hanbada masigi case asigi akhangba loina khongakadawbani aduna CID gi manaktagi laurudaba yaroi chahi kharegi mamangda aina pairamba case oibanina khangi details proof kaida thami haiba adu masigi matung Kamalagi matengdagi Gautamna CID gi office phawba yauraglami Gautamna almira hangena hek tawbada maningdagi mi amana mabu chingsinkhirami matam aduda muthu hairibasisu magi yungi solongnabagi damakta changlaklami muthu adu kharadi chingnarami adubu mafam aduda kanasu leitaba oibanina so adu lauraga adumak hankhirami muthu na chachkhraba matungda office tuda atopa mi Akbar dusu lei haiba khanglami Constable Akbarna Gautambu chingsilaga lotuna thambu oirami Akbar gi matengdagi details proof khudingmak Gautamna copy tawduna puraklami details proof sing adu puduna Gautamna Kamalagi mayumda laglami Kamalana details sing adubu check tawraba matungda khanglami madudi hauji phawbagi oina miyoi 13 sure mangkiba masida miyoi maridi prostitute ni ataidi magi field loinamak mangjin thaba ngaktani aduga nupising aduna mangkibasu lambidagi ngaktani masidagi Gautamna mangkiba nupising adugi mayumda chatlaga hangbada nupising adu mayum halakpagi lambidagi mangkiba ngakta oirami adudagi nupising aduga aroibo oina leiramba mafamsing aduda chatuna thiba matamda moi mayam aduda common oiba amadi leire madudi nupising aduna mangkiba mafam khudingmakta dustbin amamam loinamak leirami masidagi Kamalanasu hairaglami nupising aduna halakpada dustbin sing adugi manakta kariguma posak ama uramgani aduna moina khamduna posak adubu yengba changba matamda lang thakliba killer aduna fakhibo oiramgani masidagi anakpada leiba angang singda hangbada matamda angang amana hairaglami cheche rupagi makutta papi ama paiba uki
Masidagi Kamalana hairaglami killer aduna ahanba matamda yamna cute oiba papi amamam leramgani aduga dustbin adugi manakta thadoglaga thamnamgani masidagi nupising asina changduna yenglingai matamda killer aduna hairamgani adugi papi adu aigini aigi inakta laktuna amukta pibiyu haiduna piba changlakpa matamda killer aduna nupising adubu upai ama natraga ama tawduna thiduna phaba oigani Mathangi numita siga chap manana plan ama killer aduna nupi amabu fage haiduna tawba matamda nupi adubu faba ngamhaudre maramdi ngarangi numita Twitter da Kamala amadi khoktamna killer adugi fabagi plan adugi maramda haibagini haibadi papi uba khuding lamna leyu haiduna maram asina nupi adu killer gi makhutagi nanthokpa ngamlami Twitter asigi maramda killer asina khanglakpadagi hacker amagi manakta chatlaga kakhinaba hairami adubu hacker aduna kaaba matungda killer aduna hacker adubusu hatokhirami aduga numit adugi numidang dumaktada mana ngasai faba ngamhautraba nupi adubu hauji mana faraga mangakaktuna halami adubu handakti killer aduna nupi adugi makok yaudraba hakchang adubu Gautamgi mayumda puraktuna thamlami wish amagi loinana advance happy birthday thaba Gautamna nupi adugi masadagi tonganba manam ama fawbadawna yengi Masida Rasnya Kantamda angauba amadi amuba og ani puraknaba hairami Rasnya Kantamsu Gautamna hairibadumaktawi og ani adubu puraktuna thammi aduga Gautamna hairi sigi mamangi prostitute ama hatkibadusu angauba og asigi manam sigumna nami adu haibadagi big farm toriba yoisingi manakta makhoina chatchatuna killer aduga manaba yaubra haiduna yengba horaklami adubu hauji phawba moina thiba matamda big farm amatada naha oiba killer aduga chanaba miyoi amata thengnaramde Gautamna big farm jingda chatchatuna killer adubu thire haibasi muthuna sukhanglami maramdi Gautamgi matungda muthuna magi mi dolaga senahanbani aduna muthusu big farm amada changduna yenglami adubu mana changluriba adu killer adugi big farm da oirami aduna killer adusu police na mabu tina magi mafam yoksilakpasida pakhatpa faurami aduna muthubusu injection ama kapsinduna wantha halaga magi mafam aduda puraktuna punzillaga thanami killer aduna mafam adudagi thokringai kanda damini na mabu gyan ta handuna mafam adudagi chenkina ba hairami adubu muthunadi mafam adudagi chenkiba haiba adu ngamoi haiduna hairami ngaihakki matungda killer adusu amuk changlaktuna muthubusu hathirami somdana Gautam hoina pig farm khudingda changduna yengbada fangba ngamlamde adubu Kamalana di thajai madudi pig farm mayam sigi manungdagi killer adu amadi soidana oiramni haiba masidagi Gautamsu fangmandaba aduda sauningladuna mayum aduda mathanta numitugi numidangduma leirani haiduna hairami ngaihak leibaga killer adusu Gautamgi mayumgi mamangda laglaga gari adu khamlami Gautamsu lagliba adu killer ni haiba khangbadagi thawoina yumgi mapanda cactus pambi ama paiduna gari adugi manakta thoklaklami Masidagi killer adugi gari adubu Rasnya Kantamna yamna lapa fawba gari tawduna tanaraglami adubu konadi masu killer adugi makhutta taduna killer aduna hathirami Rasnya Kantamgi phonedagi killer aduna Gautamna call tawraktuna hairaklami Daminibu magi mapong numit maktada hatkani haiduna Nongalaga Rasnya Kantamgi pau tabada Gautam adu yamna nungaijaramde Rasnya Kantamdi Gautamgi mamitni aduga magi khwaidagi chanaba marupsuni magi postmortem tawbiba doctor aduna tholaglaga Rasnya Kantamgi mapon machai adubu Gautamda piraklami aduga hairaglami magi makut yet thangbagi khunawbi adudi kaktuna killer aduna pukhre masi tabada Gautamna Kamalada amadi mamada hairaglami ai amuk hana killer adugi matung ilaroi haiduna madu tabada Kamalana khumlai aduk thuna maithirina khanjagadawba mai leigadawbu oyadi karigi aibu amuk lambi asida hodoklamlibano amamba lambi asida amuk aibu karigi chingthokbano nangonda thajaba thamluba aigi asoibani matam aduda aina college ki stair dagi ontharamdrabadi hauji masigi case asi ai itomtana tawrangadabani masi tabada Gautamga amadi Kamalagi manakta mana mamangda thijinba lakhiba college aduda amu laklami mafam adudasu nupi ama mangkhibagi case leigiba maramna mafam adugi CCTV footage yenglami maduda nupa ama mamai mamit lotuna famduna leiba adu
uba fanglami. Adudagi Kamalaga Gautamgana principal da hanglami. Misag adu kanano, misag adugi matangda kari khangba yawi haiduna. Adubu principal aduna hayaklami. Misag asi kanano haibadi khangde. Adubu misag adu khud oina sizinaba haibadi left hand oiba misagni. Maramdi function mafam aduda mana magi makhud yet adu sungsi sizinade. Pocket adum haptuna thamki. Aduga popcorn su makhut oina chagi. Masi tabada Gautamna Rasnya Kantamgi pochai pirakpasing adu changduna yenglami. Maduda khangle madudi killer adugi makhut yetki khunaubi yaude haiba. Killer na magi manakta laglamba matam aduda Gautamna killer adugi garigi nab ama makhutna maduna lahorabani. Aduna Gautamna makhal-makhalgi car saba company amada laglami. Aduga car aduga manaba mawong thiba horaglami. Maduda mana haiba car ga mawong manaba chap manaba car ama leire haiduna hairami. Car asigi mapugi mamingna Anguli kawi. Magi mamingda hotel ama sulay. Aduga pig farm ama sulay. Adu tabada Anguli pig farm aduda chatuna yenglami. Adubu mafam aduda Anguli di layramde. Adugi khudong chaba adu lauraga Gautamna Anguli gi office ki ka aduda changduna thiba horaglami. Maduda map ama fanglami. Madu mana Kamalada ulami. Masidagi sin asi atopa amada onthorakhirami. Masida aikhoina Damini bu amuk hana uba fanglami. Damini na sum tholakpada ka amada miyoi ama fazilaga thamba urami. Miyoi adugi mamingna Richel kawi. Ma Anguligi matam amagi ojani. Angang orikanda Richel na mabu punishment pigi adugi damakta mana hojik fauba fazinduna thamlibani. Asomdana Kamalana map adubu maikhet maruna napsilaga Gautamna khangnanaba mawongda semami. Gautamsu map adubu makhutna maduna chinpha pusilami. Aduga laglami. Gautamna gari thauri aduga Kamalana maikei tak-taktuna. Nakal amaromdana Angulina Daminibu mafam amada puraklaga famhalami. Aduga nakal amadana magi ojasu puraktuna famhalami. Mana tauriba asi mana piglingay matamda oja aduna punishment tawgiba mawong adu amukasu chapmanana tauribani. Magi oja aduna mabu punishment oina master bed tawhalami. Oja aduna mabu nutigisu adum phubirami. Angulina oja aduda mabu ngakpinaba hanjin haijarami. Oja asigi matang hek loibaga Angulina Damini bupuduna magi hipnaba aduda hifanduna hatnaba sem saduna thanumi. Masida Daminina wahang ama hanglami. Police amagi hakchang fangkiba adu kanagino. Masida Angulina hairei. Aibu faraga juvenile homda puduna engonda mana tawhaidaba thabak kaya ama tawraki. Maram asina mabu aina hatokhibani. Somdana Gautam amadi Kamalasu mafam aduda yawraklami. Hek yawbaga factory adugi manungda changlakpada mafam adugi elam ama khonglaklami. Adu tabada Anguli adu chenthokduna Gautambu hatnanaba tawrami. Matang asida mafam asigi mai pulap muthirami. Asingbadi Kamalagi mamana mafam adugi mai adu muthalhanba oirami. Amamba marak aduda Angulina Gautambu thina lauduna hayaglami. Ay mai thire nang mai pagle. Naril layrabadi nang na ay hatlo natrabadi ay na nangbu hatlani. Matam asida Gautam magi mamangda thoraklami. Maduda Angulina Gautambu thangna thilaklami. Gautam nasu Angulibu may na mangagsamda chinghanduna wanthahalami. Wantharingayda Gautamna mabu punsinduna thalami. Aduga Daminibu laukthoknaba hotnaringay matam Anguli changlaktuna thingnaba tawraklami. Makhoi ani aduna thokduna chenba horakpada Angulina hairaklami. Oza aibu ithanda thanamduna chatkino haiduna. Masi tabada Daminina so adu khajik insinduna thanami. Angulina so adu launaba haiduna chingduna thoglakpa matamda magi oza aduna so adu lausinduna yosankirami. Adubu Angulina oza adugi mabu adu segaiduna so adu lauthoklaga nanthoraglami. Mana mapanda thorakpadadi Damini Gautam amadi Kamala makhoigi chenkirami. Mathangi numita police na Damini da wahang hanglami. Maduda Damini na hairaglami. Aidi madugi misak adu psycho killer oina ude angang macha oina ui. Kanagumba miyoi amatagi minungsi phangjadraba mi khudingna inthoklaba naitom taraba angangumna ui. Mabu senabinaba mama natraga mache natraga aina mama oiramlabasu ma kaidaunungda asigumba psycho killer ama oiramloi. Daminigi asigumba wahaising asi Anguli yenglibani. Madu uraga masu hojikti mabu khangbiba minungsi utpiba miyoi ama leire khanduna masana masagi maral adu yazaduna wanglaba ching amadagi chongthaduna masa matanta sizakhirami. Matang asida film asisu loishinkirami. Film asina hek hobadagi curtain amada adum chatli.
ꯍꯥꯏꯕꯗꯤ ꯔꯥꯏꯇꯔ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯐꯠꯇꯕ ꯃꯥꯏꯀꯩꯗ ꯄꯨꯈꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯁꯨ ꯇꯥꯛꯂꯝꯕ ꯃꯊꯧ ꯇꯥꯏ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯦꯡꯒꯨꯂꯤꯕꯨ ꯌꯦꯡꯂꯁꯤ꯫ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯇꯧꯔꯕꯗꯤ ꯉꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯑꯣꯖꯥ ꯍꯥꯏꯕꯁꯤꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯅꯤꯁꯃꯦꯟꯠ ꯄꯤꯗꯨꯅ ꯂꯩꯕ ꯑꯗꯨꯗꯤ ꯂꯥꯜꯂꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫